taibang thampakta chena chongna sanari ngasi taibang thampakta chena chongna sanari ngasi malem thampakta awano ngai tinnari ngasi malem thampakta awano ngai tinnari ngasi taibang thampakta chena chongna sanari Awanungai punsigi sana pamni pampakse awabana hangli nungai bana kumki awabana hangki nungai bana kumki nungai bana suhangki awabana sukumki nungai bana suhangki awabana sukumki masini punsi pampakum hai theater haibasi tongan tongan ba art form mayamna tinaraga semba yamna mapangal kanba chumsinnaba collaborative art form amane loinana theater haiba art form asi performing art form singi manungda khunai gi oirakliba saktam sawung sing khudakta hekta hakthingna achum aran nainaba ngamba miyamgi mamal yam khraba art form amasuni Maram aduna miyubi kunaida theater na yamna maru oiba thaudang kaya lauduna lakli loinana miyuibaga matam chuppa sagun aduna leirakli theater haibasi matam chuppada aranba thoksil kanglol namthabiba tuhatpiba aran ahui pumnamaki mayokta hekta maning tamna lawbangamba top topa maram chat abasu leijai atai art form singsu hairiba maram chat sing asi yaudabadi natti adubu chang yamna yawba yawdabagi wafamtani aikhoi miyobana afaba khunai amagidamak matam chuppa art haibasi loinaduna lakli aikhoi amuktang wakhalna sagatuna yengsi art amasung culture yawdaba khunai ama isai nongmai yawdaba theater lila drama jagoi cinema literature yawdaba leipak malem ama leiba oithokadra madu oithoktabani Malemda leiba creative art pumnamak literature yauna khunai gi saktam sing loina mami taba maramna art haibasi khunai gi mingselni hainaribani adubu makhoida tariba mami adu chumna gi mami adu khaktani theater gumna khudakta hakthingnana saksanana wakhal phaunabadi ngamde theater di ahingba miyobana ahingba wari ama pampakta mitmangda matam amada mafam amatada lila sanaraga ahingba singa pau phaunabani maram aduna theater art ki tawbangamba hakthingdaba sing asi atai art singna tawbangamde mapangal kanba matik mayai leiba drama ama akanba ihau kaya malemda sagatba malem asi punghu hongba ngamba theater ki puwarida mayek laraba khudam kaya lei theater art na miyubi pukning wakhal kaya honganba ngambata natana miyubisu yamna mitsing nasing halle theater art na yamna kupkhraba uful marik amadagi hauraga mapa naidraba tabengpal asi sudok samthokpa ngamme mahakti aranbagi mayokta lai makna lalabasu madugi mayokta hekta leptuna thengnaba ngamba haibasi theater gi maram sane maram aduna theater haibasi miyamgi achumba phongdokpham maning tamba kananasu athingba thamba ngamdaba senglaba phampak amani hairiba collaborative art theater haiba performing art kayagi manungda khwaidagi mapangal kankraba art form ase ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯖꯔꯛꯂꯤ ꯈꯦꯟꯅꯔꯤꯕꯗꯤ ꯃꯥꯒꯤ ꯃꯁꯥꯅ ꯃꯐꯝ ꯃꯐꯣꯡꯗꯣꯛ ꯈꯦꯟꯅꯕꯒꯤ ꯋꯥꯇꯅꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯍꯥꯏꯕꯁꯤ ꯁꯥꯕ ꯃꯇꯝꯗ ꯃ꯭ꯌꯨꯖꯤꯛ ꯏꯁꯩ ꯍꯦꯛꯇ ꯌꯥꯎꯖꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯂꯩꯖꯔꯝꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯈꯨꯂꯪ ꯏꯁꯩ ꯍꯦꯛꯇ ꯁꯛꯄꯗ ꯖꯒꯣꯏ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯌꯥꯎꯖꯔꯛꯏ ꯍꯥꯏꯁꯛ ꯗꯥꯏꯂꯣꯛ ꯍꯦꯛꯇ ꯌꯥꯎꯖꯔꯛꯄ ड्रामा सानब मतमदा जगोई इसै हेक्ता यावजरकपा समना लाई हराउबगी तांखुल नुराबिगी लीला तांकक मतेक असिना इसै जगोई डायलॉग लोइने यावरी मरम अदुना अखोइगी लैजरीब जगोई इसै ड्रामा परफॉर्मिंग आर्ट की अचौब मफोंदोक असि अमगा मरी लैनना
थादोकनबा यादना तिनबा मसक मयेक सेंगना उरी असुमना अखोइगी ओइबा टोप टोपा इनाक खुल्लबा थिएटर फॉर्म कया लेजबा लमदम अमनी अखोइगी इरैबाक मणिपुर अदुबु कुनसुबा चही चाना हौरकपगा लोइनाना अनौबा मणिपुर अमगी सकलोन होंगलक्तुना नोंगचुक्की फंपाक लीलागी साहुमसु मतमगी खोंगलै मतुंग इन्ना थुंगलखी मतमदुदा निंगथौ अंगम अथौ लाइरिक लाइसु हैरबा खरदी मपानगी पुकनिंग वाखलगी अहोंगबा खरना साफु पीबा हौरकपा मतमनी मतमदुदा थोइदोकना लैबाकी अंगम अथौ लाइरिक लाइसु हैबा खरना बेंगाली लोल अमसुंग संस्कृत लोल असि यामना पामनना ngang तमनबा मतम अमु ओइनखी हाइरिबा लोलसिंग असि ngang मियोइसिंग असि मतम अदुदा यामना इकाई खुमनबा अखंग अहैनी हाइना खनबा मतम अमु ओइखी लोइनना मतमदुगी लाइरिक लाइसु हैरबा बेंगाली भद्रलोक सिंगना मणिपुरी थिएटर असि वेस्टर्न प्रोसेनियम स्टेज दा थांगतुना मणिपुरी थिएटर असि अनौबा कांखुल अदुदा थाबा हौरखी मणिपुर थिएटर गी रेकॉर्ड ता फंगबा मतुंग इन्ना बेंगोली लोल दा सानबा प्रभास मिलन कौबा प्ले असि बेंगोली भद्रलोन सिंग अमसुंग लारिक लाइसु हैबा मितै मसा खरगा पुनसिंदुना कुमजा लिसिंग अमगा चमापन सुपना अनिदा सानखी हाय मसीन इहान हानबा मणिपुरी फंपाक लीला ओइखी मतंग असि वाइसी बेंगोल दा इंग्लिश ट्रेडर सिंग अमसुंग colonial ruler singna Calcutta da sahib singa western theater asi mapan mara tahallaba matam amani loinana sahib singi thongbu taramno oksaba kayana su theater asi saukhatnaba hotnabada angambida hotnaba maramna makhoiga naknaba state manipur da yamna laina lansilakhi Manipur da su matamdugi mirol aduna Hindustani general mixed language Bengali Sanskrit Hindi Urdu ngangbagi culture adu tamkhallakpagi awaba kaya mayok nazarabasu yamna pamna taramna oknabagi matamni matam adugi Bengali theater gi moong asi Parsi Star Theater machat asida kanna changsinba lolna Bengali lol asida sanaba ngaktani matamduda English lol da lila sanaba asi Kangbu kharana sahib singa tinaraga yamna sanajarabasu ayamba theater loop singna Bengali lolgi theater asi chaukhatnaba kanna hotnaba matamni ningsingba yabadi Bengali singna lalho amaga loinana English lol English actor sing reject tawduna taranipan suba chahi chagi loirakpa kumzali sing amaga chatret marfu tara mangagi November tang 19 Bengali style da stage decoration semduna Bengali actor sing khaktana the disguise haiba drama adu Bengali version amada adapt tawduna dom tola haujikna Ezra Street haina khangnaba mafam asida sanakhi lila asi Russia ge lamkoiba musician composer linguist Herasim Lebedev hariba asina Bengali macha Goloknath Das haiba sidagi telaba matamda Bengali lol tamlaga handokpani adubu English tangauzaba Bengali macha sing amasung sahib sing lautunaraga anisuba show sanagadaba playhouse adu lon na mai thadoktuna sana hankhide loinana Russia macha Lebedev pusu maraiba Russia da namduna halanki tarani pan suba sehi saloirakpa asiwaidagi Bengali sing na mama lol da lila sanaba Bengali theater saukhatnaba singnaba amaga loinana sangsinnarakhi matamdugi Bengali afauba dramatic sing adudi Goloknath Das DL Roy, Girish Ghosh, Khirot Prasad, Madhusudon Datta, Dinabandhu Mitra asina singba singasi panbayai. Girish Ghosh ki nungsi nungon phagi isai na yom laba placing amasung DL Roy gi serious placing sahumya oba placing Manipur yorakhi. Matamdugi lila masana moongasi Malem pumbada taramapan suba sehi sagi melodrama na khudum chanba matamni loinana melodrama di music isei nongmai yamna emotional oiba scene chung firal chaba hero heroine nungsiwari phatraba papi villain recognizable stock character kaya haptuna semba nungai poloi oiba formula play asiga Persian singna makhoina purakpa makhogi art form singa India gi classical Sanskrit drama folk drama mayam singasi yansinarga semba generic term Parsi theater haiba ahanba modern Indian theater gi masak asini matamdu da yamna kanna sanaramlibasi khudingmakta Parsi theater asidi pumyan yansinnaba hybrid theater form amani haibiyai Makhoigi lila wari asina
Persian Sahanama, Mahabharat, Ramayan, Arabian Night ki wari, aduga makhoi ki musical vocabulary na ghazal, thumri, oril, kawali musical instrument na harmonium, organ, sarangi, clarinet, tabla, nakara asina singmani. Makhoi acting style asina hakchang yauna chauna leng otpa, khong thinba, tantha naiba, wa chauna ngangba, mit sangdokpa, Sahum naina lepa phiref, nokningba, phagi puba lol, pamjadaba lol, sayrengumna, wangang sangang, phazakhraba phampaki, yumgi, konungi lambi, mitthakatlaba, scenographic scene mayam asini. Bengali lol da lila sanarambadagi Bengali theater gi sahum asina khudum chanduna lamdam asida kumjali singamaga samapan hompu gi loirakpa aduwai faubadi sathanarami adubu haiba Parsi Bengali theater gi nonglei asina Manipuri theater pungkup kupangambadi oikhide masina yamna nungairiba wafam amadi Manipuri gi phampak lila sagalakpa matamda achouba sapu anina semgatkhiba masak asini Ahanbada Bengali Sapu Amana Aikoigi traditional form sing Samna Phagi Lila Moirang Parba Lai Harauba Pena Gosta Lila Gaura Lila Udukhol Asina Singba folk amadi traditional form sing asi maru oiba form ama oina yaukhiba asini Bengali lol da lila sanarambadagi Bengali lila kaya Manipuri da handoktuna lila sanarakle masigi matung tarakpada Migi lol da lila sanaba migi lila aikoigi lol da handoktuna lila sanaba ipen pendaba isagi asingba lila sananingbagi wakhal ama aikoigi theater tawbasingna phaunarakhi maram asimaktana aikoigi mioina ijaba lila aikoigi puwari laitin gi wari de yumpham oiba lamdam asigi saktam yekpa social play kaya amasu iduna sanarakhi aikoigi lol da ihan hanba iduna sanakhiba lila adudi Lairen Mayum Ibungo Holsing na iba lila Narration haiba puwari da yumpham oiba asi kumza lising makasamapan kun mangada ihan hana sanaki Manipur da kun suba chahi chagi mayai chalakpa matam asi lamdam asida English education na mapung phana sandok laklaba matam sidadi Manipuri theater amasung literature da modernism gi sahum asi phaurakli Manipur gi mapanda lairik laisu tamluba samna Kolkata Dhaka Benares, Guwahati na chingba singdagi anoba mirol ama thoklakli. Makhoi gi kokta mapan gi literature, dramatic literature phajana nainaba haurakpa, kumza lising amaga chamapan nifu gi matungdagi phenomenon Manipur modernism ama poklakhre. Maru oina malem gi thakta modernism gi achoba yumbi singni haina khangnariba G.B. So, James Joyce, T.S. Eliot, D.H. Lawrence, W.B. Yeats, John Galsworthy asina chingba singi work sing nainaba haure. Hairiba mapangi modernist sing asigi work sing nainaruraga makhoigi achouba sapu aikhoigi dramatist aiba singda anoba wahang ama poknarakpa saktam urakhi. Hairiba modern writers sing asina makhoigi khuida form style da content da wahang tawba haurakhi. Madu nainaruraga new direction New fashion honglakliba malem gi saktam da kamdongda individual amana adapt tawbadagi haiba wakhal kaya khalalakhi adugumba lagi matam aduda malem gi mapham pumbasi achouba ahongba mayam ama mayoknakhi individual amana thengnakhi ba punsi gi struggle tongan ba safu agency kaya gi sahum mayam asi aikhoi gi ayiba singi work tasu mayek sengna khut tharakhi aduga matamdugi atoppa yamna maru oiba amana Malemgi ani suba lanjaw matam phawbasi science and technology da angakpa phangna ahongba experimentation asi thoklakhi aduna masigi experimentation asi fashion ama oina science and technology natana theater literature da su akanba changyeng tongna rakhi Tangkak asida Manipur dasu thunglakhiba Manipur modernism asigi ithak ire asina Manipuri theater gi achobu yumpham ama oiraga contemporary Manipuri theater gi urep uyung tamlakhi Father of modern Manipuri drama haina khangnariba Oza Padmasri G.C. Tongbra contemporary Manipuri theater gi maira paiduna lising ma chamapan nifu gi matamda songthoklakhi Masamak na founder member oirega lising ma chamapan kudra tareta mahaki society theater linkhalakhi loinana masigi mangoinana lising ma chamapan kudra ma thoida Manipur dramatic union lising ma chamapan kudra mangada
Aryan Theatre Lissimga Chamapun Nipuhumdoida Rup Mohol Artist Association Khara Thengna Linkhalaki. Oza Tongbra Kolkata da MBBS tamnaba khallabada lupa lising ama Mingjan Sen gi hairakpada thiba ngamdabadagi doctor tamba toktune oza ama oina punsi lenki karigumba oza Tongbra na lupa lising ama du lairamba tarabadi Manipur gi achouba dramatist ama mangjaramgani Aikhoi gi achoubo theater gi sana khongnang gumlaba oza G.C. Tongbra amasung mahaki society theater na Manipuri theater gi sinda hek thoklokpadagi tongan ba yamna mityeng san ba wahan thok kaya ni yomlaba symbolic expressionistic play kaya sanaraki Tongbra gi angan ba matam gi lila singdi society theater na sanaki ba panba yabadi lupa sana lising magasama panipu jers masabu zelda lising magasama panipu juardagi kari lising magasama panipu taru india da nambo thaba lising magasama panipu tari asidan natna Lising magasama paniyang khaygi mamangda Tongbra gi lela aramuk society theater na sanaki Lamdamasigi saknairaba actor director Kangabam Tomba Miyam gina lamza Tombaga matam sangna Oja G.C. Tongbra ga loinarakpa theater amasung drama gi matangda asumna hai India da nambo thaba haishin sigi lila sigi phajabana maside khoji kaim khong pontre India da nambo thaba gi hanthokti karino harda against the British ne matamdo British na pali ba matamne British noina India sida kaitobagi laaga mapu sabirari no haibagi Mahatma Gandhi gi quit India movement to madugi support sanjil polila madu ju ben tawraga hariba copy se London gi museum de lay hai manuscripts aduna di drama sida Social change purana bohona wasi yamngan na hona kre British India perishidi adudagi hona hona kre aduna Manipur sina India da tin khrama tungda amuksu maduge conflict lakpa matamdu da sumana mu leba howan da lon se mu khutharam haina dung mawari leire Mathangda Rupmahal Theater na Tongbra gi lila kaya mahakna nongchupki literature gi Shakespeare Henrik Ibsen George Bernard Sona Singba Singi khut I sing kup na nainaraba matungda mahaki lila sing asi samaj langle sahitya lising magasama panyankhai Mr Demkir lising magasama panyankhai mari lu da mi changba lising magasama panyankhai manga jail khana lising magasama panyankhai taru leibak hoba andolan lising magasama pan hopu ani thokna chingkhairi thamoi lising magasama pan hopu humdoi sana makhai hukre leibak tei lising magasama pan marifudara asina singba singasi sanaki ani thona singkhai de se jiki leba howan da lon se sik chaman ma team ne ade school lomda pochalaga sanan team di chamane ai amadu thingraganda amuk ikhalakpane mama aduga rajniti gi oiba pot direct haibedu di yaudraba school amagi headmaster ga chhatra ga andalon tawna wagi ne liladu da aije khare hanu sa 60 years suama amadu gi hanu badugi character se tompoko ado tompok se ojagi spoke character spoke man di character ne ba lilasida ojagi mammi ji putoga ngangan ba nu badu ne ba yes ojagi mental image G.C. Tongbra kogi lan hoba kogi school ki students union pu free kogi student union gi movement se dilasida gi hawr er ojana hana chhatra gi union thamga do ne se Sanakhiba lila sing asida lising magasamapan humpugi leibak hoba andolan asidi matamdugi government na leibak irang honaba plane haina thinki Tongbra masa lokap ta thami lila si Manipuri theater gi puwari da yamna maru oiba play amani theater na aranba system bo phong singnarapa play oibata natana Manipuri theater gi ihan hanba experimental play ni haibayai Manipurda experimental theater gi khongsan phamasi khongul libada Shri Biren gi lising magasamapan humpudara da ikhiba khongchat asina ahan bani haina launari adubu khara deeper level amada multiple meaning thokna sangeng khut idi Tongbrana iba leibak hoba andolan asidagi haukrabani Tongbrana leibak hoba andolan asi hana conventional dialogue masem amagi play oina leirambadagi
non conventional non naturalistic dialogue masem amada kamdawna semkhibagi haibasigi matangda tongbrana hairamlibadi Mamangi nimitta aibu thanana waridu sen by sen iraga nimit yungba phawbagi manungda puraknabu hukum pirei ai chatlui thaoina translation nungaitanaba lilagi dialogue tu khara semtok chanjan tauraga matamdui thanagi makok Sri L Gopal SP ga wari sanarui nupa tarukpu translation tawhalli phaba yaba maral thiba khangdramale Liladu oina thinkide lila sanaphamda CRPC section samagani phumari chalaiki aduga oja sina magi mami mata hangibadi mana laiba howa andalon si iruga maje jail leire hai irugi jail leire hai sim taksida masi angak bam oi akoina kama kamain irudagi jail leire no adu onthangda khangai sumai tawdana laiba howa andalon si ibedagi phagi bani haibse adu laiwa wan de lon sina ru mohol na sanaba ada oja ma samak sina khoi da mo oja ga ai ga si naksan na kui na mai thete se yaw kan tin na da khoi hange oja ka mai to je le ru no na ada ma hai era ai di sum dilado social issue mayam se ha paga I de ya da na I hi bani moda ru mohol gi mi sing na lila se Haiman na udman kita na tori ni ano man pagi tahu ya ba. Andi matam do Raichanda pandu matam ni si commissioner. Ada Raichanda kasi sahara ka rumo ni misi na mabuk kasi piga ya selaga Raichanda si mana mereka kasi tahu tu oja ni ba. Aduga maduda andalon ki mi macam jenis mahu thang ka tinera tahu baca. Masih operada ada di band tahu re. Ahan ba show tahu re. Adagidi sumba elementary yaurena ani suba soto adagidi do bento sangre aina hai Tongbra gi play da modern comic spirit ama sakta pada natana wahi gi wahan thok yamna marung long halli mahaki wahi character lila masem da yamna symbolic expressionistic oiba maramna mahausa dagi symbolism gi wahan amma khaktang pibagi wangmada wahan mayam ama bhabokta apabada langsilai Masih jelas sih, direction di utang dekat ni sih ya dah itu. Direction sih di Madinah, mana deh Manipur ki whole labor directors sih siga orang itu yang kene di Madi nang satu sih senior sih siga ayam betul. Aduga wahai bersih sini di mayam kan fixer. Launa pabok tu tanah bahaya hudur di nang itu kemkan diri semayam tu hai. Aduga madu tanah na mohon apa dah nang lepam sabham dialog se kan hai de puraga pabok mana kongda canggih tu inoi se masih di inoi na sana yang kan ngeda ni se masih de amna emphasis pi madi. Ai case ai tiang nak kiba. Julis si sana matam dah. Ojana translation tu julis si se. So ai kita jadi sana ya. Case saya nak ai patam no pas yang orang sahal le. Kalau mi pun masih plan toraga sisir si thana tilaga halan ke dulu nupak case saya. Kau ai patam je yang orang sahal pasal ai nak dialog amak hai ningsing. Acau belang jam agumna hai dialog macet macam jauh apa. Ada mana yang kau lalu. Acau belang jai do. Lang jai sini siau di se. Kali tu siau di no se nang kalu. Apa bara patam bara lang jai sini siau di se. Patam bara di nang. Acau wahai hai do yadi. Acau belang jam agumna. Aduh hai kita. Hai patam mi tu dah project karena tahu work dari kali itu. Patam hai tu ini nang meaning do. Acau belang jam agumna hai na. Patna hayo hai aina acau ulang jam agumna hai de. Yang nama tik mangal lay bapot amun hai ru do. Mudah lali. Sigumba ongdagi direction ni mana saudara misi. Shakespeare gi Comedy of Error Henrik Ibsen George Bernard Shaw gi influence ta mahaki lilagi nupi character sing mami tabra haibasisu khananingai amani Tongbra masana su haizei Ibsen gi Nora Charitpu Imphal thoibida hapsin bani adubu olu haibadi iyamak yadi aduga Tongbra gi khara thengtharakpa matamda irakpa lila singda theater of the absurd amasung surrealism gi dreaming mentalist amada sagatpa lila kaya masu thogakhi madugi anoba wakhal gi saphuda ngabong khaw sanama kai hukre lebakte
कखरबा कोक्याम तुरेल अंगावबकी तोरबान ड्रग की मंग असिना सिंगबसिंग असि खुद थारमी खयात तारब हमें मचाइन करी तो बुंगम जगदगी आई ngमजरोय सनाइबेम नाबुक फतब तौरनु मणिपुर थोसे आई ngमजरोय सनाइबेम नंगु लखीपुर से लैब याखिना ननिंग्रो लैब याद्रग लंबोय बसादुन तीर्थ कयाद चचखरगे आई हे केमी केनाय केनंग के बोय केरगा केना केमन के को केगद्रो के वा के याम के भी के ए के दी के मी के नाय के नेट के दे के थकेना के पुंग केनम के आई के वा के ngak केनंग के बु के फा के हेलगा के पु के बदा के का केना के थिंग के गनी के फा के भी के ओ के लाय के रेम के भी के फै केनंग के बु के ल के पुरसिदा के लै के बा के या के ब्र के यंग के सी लाव कदम चछि पाले थंबालदा नौन केले नगाई भी लाजथता हमना खेलजुमना कपचरे तोंब्रागी लीला ओंथोकने यामख्रे लीला चामगी मथक्ते इरमी मरम अदुना मागी लीला मसेम खुटी लोल कया असि नैनबदा मपान नाइदबा अमनी अदुबो तोंब्रागी लीलागी पांदमदी नोखनबनी वाखलसु खलहनबनी फागिबु अचौब खुलाई ओइना सिजिनदुना खुनाइबु सुदोक चामथोकनबसु होटनबनी अदुगा महाकी प्लेदा अतै प्लेगा सुमान मानदबा अमदी महाकी लोल सेम असिसुनी महाकना मानदबा लोल कया पुनसिनदुना कोइन तौबा मिक्स वर्ड कया सेमलमी लोइनना वर्बेन डिवाइस हाइबदी लोल न मरम ओइरगा अनौबा सिन अमदा एडवांसिंग तौबसिदी महाकी मपा लेते सिंथानिंगाई लेते तोंगान तोंगान बा थीम कयादा तोंब्राना खुद थारंबा असिदा महाकना इरंबा पॉलिटिकल थीम महाकी पॉलिटिकल सेट्रायर असिदी यामना मपांगल कल्ली ngasi कंटेम्पररी पॉलिटिकल सीन कयासु महाकी लिसिंग अमगा चमापन मरिफु दरागी खुथा अदुगा ngasi su mari leinana play kaya थेंगनरी एखोइना उरी मसिगी मरमदी तोंब्राना मागी कल्चर लेबाक लाइनिंग लिटरेचर मयाम असिदा लुपजबा नुंगसीजबा हारिबसिंग असिगी महाकी प्लेगी मचाक ngakta onthoklammi तसेंगना मणिपुरी थिएटर की पुवारीदा तोंब्रागी मतम असिबो गोल्डन इरा अमनि हाइबे याई